Ahan mamakta da pungning warol thorom tabiri besimu jem segru jamna taram lok chobag loina nei kong nono kurum jari loina na ngasi ge khoi ge season jari bana 9077 2I2001 hangduk chari hari bana basi da call to biduna domna adong ge pungning warol phongdok piu loina na ngasi ge headline sing manung ge ba paw ayama pizza kri adubu adong ge pungning da kari fawi bage covid-19 ani suba web ka mari lena khanane na bagi mi fam pangthok re hari loina na corona na mioi bagi kunai asimutat padingam loina na culture later badi mioi ba mut khigani haina maikona thabal thing bagi matang da phongdoro ki wafam lomi sing na kombi kale nai dena lo singu ba to ba yana na bagi damakta RLI scheme season of you haiba lomi sing na phongdoro kli loina na Laikidaba MBBS mahiroi gi langla langje numit mangani fawbugi manungda photok kadabani haina KSA na phongdokri Regional Institute of Medical Sciences da MBBS manga suba semester tamni bi Imphal East ke thangjam khurai thangjam lekhai dege athokpam sanaton loina na pok pe etiken singna ningai oibo mongdo mahaki hostel ka da thauri yanduna sibagi thodok adumari leina na KSA na thamoi sokna nuai ta phongdok le haina phongdok Project amata ningthina mai pakte urep oyung tamkiba project sing kang ka thang oiraga leidi haiba wafam lab coordination committee na phongdorok ni aikoi gi potok sing ase quality lehendona economy hengat na bohon asi haina se minister na phongdokre loina na truck na takpada nupi ama laikhidre ADC gi mikhalda anauba district sing su yahon biu haina wakat mi famkre Loina Mariam Prithviraj na file toruk election petition MLA Sarat Chandrana torukiba challenge High Court na dismiss tokri Police station khudimakta forensic kit thamgadori haibu wafam asini leibasigi police station khudimakta forensic kit sing asi natraga rape investigation kit thamlagani haina Union Minister for Human and Child Development ki Smriti Irani na wafam asi phongdok ki bani loina na kani keji manga ka kona no piani fare mi yankhai digi hena tinbe yaroi lai harau bagi thorom da mi yankhai digi hena tinbe yaroi haina manipulenga ke home department na wafam masi phongdoro kre so masini ngasigi tonga tonga no headlines manung yoga paw sing me amdo loina pija kre aduga hauzik oriba wafam khara domna dongi puning da lebira badi phongdok pibi agani amadi Diamond Radio na sandok chariba thorom sing asida dom na kari fawbi bage adongi wakhalon adongi lekai da kari awat apa nungai ba harau ba punoma tambiu aikoi ngase thorom se call han malokho chage hello minga made lai form haibiu hello ai lekai go wakalam to thandege minga lai form gai hana hana khangjage ai la fotera patu dege arguma haibiu kare habini tar kanoni kogi yang kin gi manung leba ai han so hanjal hanjal panjarabni samajin tu tokpating habdi samajin punno adai la phoba tera adi arong no mai pung tokpating sari mondum siboki lambi si apoi kanongi side di rajniti side di panjaragi masi semini sungkem semi da ba ina lambi jodi ya traba hai tare adu da natana amu LD na hai amu khoji la phote ra nyong ko na malai chi ga awang ni na mu nga yok ka ni picture tong ni mo hayal le adagi mu arong no mai phong tok pati sarok na amu kanu sangai yok ni sangai habsi pithbi manung da kabilan do international kabilan organization pa ga na lai re kasuna ta suru win a china na sabdu ma budi international na thare tu koi sangai am da gi suru win mamal hele adagi akoi international pakana habi bi abdu zo du sarkar si mari lena busing onthok pina zo hana de adu somna mu changai yoksel kani masagi laifam do laibe adra sadu khojum namjau da na tragana kumlen pati yoksel kan ha si bu oi thoi da wani ngasagi hanjal LD ra thadari ba paisa mandaki kanu forest department na thadari paisa mem ju oi da dum laira ba pot da somna wonjal laga oi len lok thokani adu tawne da tawne kana sum tropal masi government gi oiba kitang koi center gi oiro de kan de ro masi koi wat pok ko gi yom lak NSN ana koi gon da lampiu adu to da to kai ta la kan ni so me pi no mem ja ji koi arong no mai kong tok paching de gi changma ji la phuba tera gi mai hong sarok gi thamba la ba hai tare masi matang sarkar na kitang mi ngam tang changhen biraga
오자가 와다나가 아파버 마오온도 부카피라디 파그니나 하기 다그처리 런구마 아동기 뿌닝기 와롤 아동기 와팜 탐비버스기다막 다그처리 마탄기 콜라라마다 모코동 사바모 비자리 거기 넘버 9077 2I2001 하리바 나마스테 콜 토비드나 아돔나 아동기 와칼론 퐁독비우 헬로 밍가마데 라이프 홈 하이비우 소금비 토마상 하이비우 카리 하이비닝이 좀 따보다 염나 진짜 한 짱부도 각장 말고 콜라바 한개는 또 봐. 다그처리 하이비로고 쓰기다마 시네로 비로브로 토파 카리카리 하이비닝이 그 하니가 이제 좀 따보다 좀 그리고 좀 따보는 말이지. 다그처리 따보다 와이제 그 한개로. 감자라게 염 할대로. 다그처리 도롬시다 तसेंना आई याम नाबा कन्ना हेवी होने नाबगी आई लाइंग बचपन चदी आई चेक चचबनी हाई तारे को थागचरी हेलो मिंग अमदे लाइफॉर्म हाइबियो सर नमारा फोन बोल चानी लमा चेतगी रेडियो की ममांग दगी खर चथोक पिद्र दे दोंगे खोंजेल ताफम खंगद्रे अमता हाइबियो करी करी हाइबिनिंगी वांगा हराव को याम नुवानी मी यांखाइन हराव दि हागे तब सर सिने लोबिरब्रो लोजरे सर यमिनसी लाई हराउबदा मी यांखैना लाई हराउबा हाइबा अदु तंगाई फदना हाइतारे अहल लमन खरा फमगा जगोई साबदा माइबी 10 मो उंगा अहन 10 मो काइतोक्रगा जगोइना मी अहुंगुमना सारगा तुंगदा अंगांग अमा पाली पुनरगा हाइतारे ngasi na mo imung satare hayeng na mo imung satare haradi yani ngasai gi लाई हराउबा pot yonba negidi khoigi लाई हराउबा sulu imung myam hingnari ni haijariba अदु अमते यारो एदो मी यांखै होय तादि पोयोम बिदि यांखै पोयोम बिखक फमगा दुम लाइदि हराउद्रसु यारनि हेलो मिंग अमदे लाइफॉर्म हाइबिउ हेलो सर वांगोई देगी यमथंग करी हाइबिनिंगी कॉल तोबिरकपा थरोम सिदा सरुक याबि बा हाइबिउ सारगे प्रोग्रामिंग दो याम ताब नुवाइजे सारगे सिस्टर तयाइदो इंजांग थाना सिदाबदा हिन थाय होगो तेदना सिने लोबिरब्रो अतै करी करी हाइबिनिंग बलै बिरी सिने लोजरगे थागचरी माइ पाको मंगोले रोइजि थागचरी थरोम सि सरुक याबिबा हाइबिरकपा सिगिदमा मथंगी कॉलर मदम खुदोंग साबा पिजगे तोंगा तोंगा मियोय के अमरों मसा मसागी वखलोन फोंदोक ननमगी दमक थंग जरिबा थरोम नि डायमंड रेडियो गी पुंगनिंगी वारो हेलो मिंग अमदे लाइफॉर्म हाइबिउ हेलो सर अखोय थकोंदे थकोंदी मियन सर हाइबिउ करी हाइबिनिंगी सी हराव ने जो हाइकोन तो थकोंदे सर मी यांखै पुलदि याम हराव नुंगायने ना हाइके तौन होय हुजिक त स्वाइबी ग्रे कॉलर मना लामै चेतगी बोम चाना स्वाइबी ग्रे अदु मी यांखै दगी हेना ला हराव द पुनबे यारोय ना हाइबनी ना हाइतारे अदु होय एसओपी ngak लेंगाक ना हाइतारे कोइगी मसी लेनासी संदोरक्तनबगी याम कन होना जबनी हाइतारे को अमरोमदा अदु लाई हराव बद मी यांखैना लाई हरावरगा क्रमाइना लाई हराव दुइनो हाइदुदि खननिङाइ ओइरी माइबी ददा माइबी 13 अदै अमाइबा अदैगिदि अखोइगी लाई हराव दुगी कमिटी खक्तदा मी कुनमुक हेन लेरंगनी अदु लेरगा माइबी दुगा दुम लेप दु यांखैदि सुदोखरे लाई हराव दि येंद्रसु यादोरे अदैगिदि मुक जगोइ साबनेना लेकाइगी मौ सिंगसिना मनेमना मचा पोरगा मौना केरगा मौगिदि कुमै हरावसि लेजपोनते सिगुम कानजिदा जगोइ से सारुदोइनि खुथेक्सि तौदोइनेबा अदुना मुक मार्क्स तु फजना ममाइदु खंजल लिपस्टिक तु तैबजु उररोय चंदोन दुसु उररोय अनोप अंग उपद्यमन उररोय हैतरे अदि मसादु इमुंगी पाली पुरी अस अममम पुरदिको अदु इमुंग युमथोंग चहुम लैतारदि लाई हराउदु नुमित चही हराउ यारनि अदुरदि अदुना हंदा किसे तुम तोकनेन फरे हैतरे सो याम लुई लाई हराउबद मी यांखैना लाई हराउ या हाइबसिदि याम अंगक वा मसु ओइदुइनि हाइजरिबको अदु लाई हराउबदन मी यांखैदि हेना यादरगा लुहोंबदन मी लिसिंग अमा हेना तिलगदि करी हाइतारे अदुसु दुम लुदबदि नत्ते खरदि लुरे हाइतारे हंदकि मतांगसे थिंगे हरगा पुरा थिंगबनदि फरबजानि अदु नत्रदि मयामना वहांगसे पंगथोक तो थोरकदोरे हौजिकसे समना हारबदा टेंशन जरगे वकाई योरकदोरे सो हेलो मिंग अमदे लाइफॉर्म हाइबिउ हेलो ताबिब्रो ताजरी मिंग अमदे लाइफॉर्म हाइबिउ हिंगांदगी यनचमम जुली हाइबिउ करी हाइबिनिंगी सर हजिकान जे अमो
ꯂꯤꯂꯥ ꯗꯔꯃꯥ ꯊꯥꯕꯜ ꯀꯩꯀꯩ ꯊꯤꯡꯒ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯊꯤꯡꯉꯗꯣꯏꯔꯣ? ꯊꯤꯡꯈ꯭ꯔꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯊꯤꯡꯈꯤꯕ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ ꯑꯗꯨꯗꯤ ꯁꯔꯗꯤ ꯂꯤꯂꯥ ꯀꯩꯀꯩ ꯀꯝ ꯆꯠꯇ꯭ꯔꯕꯣ? ꯊꯤꯡꯉꯗꯤ ꯀꯔꯥꯏ ꯆꯠꯂꯨꯅꯤ ꯑꯣ ꯑꯗꯣ ꯁꯔ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯥꯠ ꯅꯣꯡꯃ ꯑꯃ ꯂꯥꯛꯀꯦ ꯑꯗꯣ ꯁꯔ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩ ꯂꯩꯕꯒꯦ? ꯁꯨꯇꯤ ꯂꯧꯖꯕꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯆꯦꯛ ꯆꯠꯄꯒꯤꯀꯣ ꯑꯩ ꯍꯜꯂꯛꯑꯦ ꯉꯔꯥꯡ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯗꯨꯝ ꯇꯧꯖꯔꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ? ꯌꯥꯅꯤ ꯁꯔ ꯊꯦꯡꯛ ꯌꯨ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯊꯥꯒꯠꯆꯔꯤ ꯆꯣꯂꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello, ming amadi leifam haibiu. Hello. Hello. Ming leifam ga haibiu. Phone tawjari bai char thang ma awala ke de yalangam sam. Taram lok chori sam kari haibiningi. Sir pautum ngara nahan tagi akhoi mayai lambi line si labian khabanina gari si automatic kunga aduna nahan gi numdang si taita akhoi gi activa thawani pa ama makoi gi akhoi gi ko belamana maning da thingin biramaga Hoi. hanna yeng biram dadana akhoi gi lehau bai tare adubu laibak phabadagi mahaktu pungam lai kanaraga kasi thoidokpa ni tawdre adubu hairiba asigumba khudong thiba singsi kaitang hauribani padunasu masi aina somane na haipet yeng biramdabagi sigumba singsi yamna noajadaba aduga mayai lambi line state bajar kabdana haidana asamba lambi oibanina gari kana thauba amadi lambi sigi yeng biraga gomena pakthokani haidana kuigre adu khara athuba matamda su pakthok saningba adu ngarang nudang nungdang pung nipan khara helakbaida gari ji automatic kana thawonina hui amasu somta piramaga dum yengda sakiba aduna yaragadi mayai lambirom da lakpiriba kangu singina gari ji khaga tap dana su thobiu adagi government side gi su pakthokani haidana sahi mari mangagi mamangdagi travel tawgrabani atu athuba matamda khatang pakthokpiduna miyeng changbiduna parja miyamgi awab si khatang kanbiu haibasi naima nedegi thongda sum phongdok sabni sar Thagachari yam nungaijai habiribase aduga hauzik se khoina tawba yaba thabam khang lei khoina lengak ngaiba nataba Manipur gi di mayamna dum khangbiri ko mamangai gi mamangi lengak oiro hauzik ki oiro amagi ro lengak ki wasita khoi jista panba yade loi thamgraji hauzik se atopa cities ing haitare metropolitan city ga khoi ga budi manaya ponte khoi manipur di yamna pikraba du gumba state mani aduga missing su yamdaba akhoi ne samna da maya imphal hairasi maya imphal bazar hairasi waribo Maya Impal Bazaar sida khone tawwi haba thabong kholei kaino hai kanda Maya Impal ji gi tongan ba khoi municipality chingba chingdaba haiba budi tongana leiri ko aduga adai dugi akoi bud leiba praja myam khone thongan da paisa khainarga mai than badu adumaina ne adai dugi bazar board kaina leiragadi CCTV camera si HD quality da akhoi gi 360 gain ama leire hojikandi 360 ji karino hai kanda ma ji mayam palugi mathau ta de camera se mayai da khra apabam khinbai wani Kaithel dugi matondane khitang thangkhalap tawraga akhoi CCTV ji 360 ji ani gumba panba amana nemtharaga panba amana khar wangkhalaga panba adurbodi adwai daga hit tawba aduga hit and run gari thomama sen kiba adigi ne atopa mafamda thomaga chen khibur su kaithel du phawra satkibdi pungsing pa thokna ru kanda eco ben haidi dun warini eco ben je pung ni pan makhai dai da thenga magadi mai Imphal bazar phawra sakibdi ma kaya da sakige ahra mathang thigat pe yai adai hojikti khoi gi kaithel phamna riba dukal phamna ri sing se mamang da su CCTV yam pale masi yam phaba thabo amani hai tari isa na duga amadi kaithel lom da onthok piba nakan namana nakan gi left right onthok piradi akhoi miyo bai punsi yam kan gani hai tare so samai do duna mafam da CCTV je khare active oi bai yam tangai phade masina miyo bai khudong chadaba kaya da rape adagidi hit and run gari thengjalama chen kibada sigumba thodok sing yam kanagani mayek kibudi akoi lamdam dugi haitare lengak na natraga smaina pala legedam ne dubu lamdam sida di adu modi akoi sai de harun Imphal mayon da bodu khudong chadra kanda akoi sai khungang da di kari toruni ko thagachari
하이비럽거스기다 마그두가 마탕기 콜라르마다 뭐 고동사바 비자게 가리 토리베스는 섹션 뷰 마람디 아돔나 캉다나바기다 모두 시엔 키바디 야이 아돔 방학바 마탐다디 텍작푸노 막도 아돔나 부자가 도리마니 Hello 맹아마데 라이펌 하이비오 Saya kambok pati makalai kai digi sai kum kedreng sa. 하이비오 그리 하빈 Sa koi yapse koi mamang thakta koi gi erik somtam da sa koi school singna like tam da koi batam da online class ki eno somta topi da ba ta sa. Adu ko moi gi phi na sum lo bi sum sin dang de mai nei na ba singam pe yang sin dire ga di ma si ta sen awa ba moi da ha sin de. Ai sai ti thum de mu sa. yam jumbo wafamni haibio sina loirabro toba kari habeningi Tei thudok phulei ta sa ma si mak tum de cha jeng sin hing masi mahiroi gi lairiba lop manipur da leiba mahiroi lop singna tha manga dagi hena phi pi be yaroi adu toroi na hai ki badum leikre ado ahamada di khara dum ngak pasu man ki ko khoina khangdaba gi oiram bradi khangde adubu khara leiraga di dum hairi do dum phi du chapchana dum logi hai tare aduga oza sing mayam leiri sinadi phi di logi ꯃꯈꯣꯏꯗꯗꯤ ꯇꯣꯂꯣꯞꯇꯤ ꯐꯪꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯐꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯅ ꯄꯪꯉꯥꯡ ꯉꯥꯡꯉꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯇꯝꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯐꯤꯗꯨ ꯂꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯅꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯌꯣ ꯌꯦꯡꯁꯤꯟꯕ ꯌꯥꯕ ꯍꯥꯏꯔꯒꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯁꯔꯀꯥꯔꯅꯤ ꯁꯔꯀꯥꯔꯅ ꯁ꯭ꯀꯨꯜ ꯇꯥꯡ ꯑꯁꯨꯛꯇꯒꯤꯅ ꯑꯁꯨꯛ ꯐꯥꯎꯕꯗ ꯂꯦꯞꯈꯤꯕꯅꯤ ꯃꯁꯤ ꯂꯨꯄꯥ ꯑꯁꯨꯛꯇꯤ ꯍꯦꯟꯅ ꯂꯧꯔꯝꯕ ꯌꯥꯔꯣꯏ ꯂꯧꯔꯝ ꯇꯥꯔꯒꯗꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯀꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔꯒꯗꯤ ꯐꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯁꯨ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯣ ꯐꯤꯗ ꯑꯣꯏꯔꯣ ꯒꯥꯔꯤ ꯚꯔꯥ ꯑꯣꯏꯔꯣ ꯄꯣꯠꯀꯤ ꯑꯣꯏꯔꯣ everything ꯂꯣꯏꯅꯃꯛ ꯂꯥꯌꯦꯡꯕꯒꯤ ꯑꯣꯏꯔꯣ ꯀꯔꯤ ꯑꯣꯏꯔോ ꯄꯨꯝꯅꯃꯛꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅꯗꯤ ꯈꯟꯅꯕꯤꯔꯔꯣꯏꯗꯕ ꯑꯗꯨꯝ ꯀꯥꯡꯒ ꯊꯥꯡ ꯑꯣꯏꯅ ꯇꯥꯔꯒꯗꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯃꯔꯝꯗꯤ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯑꯋꯥꯕ ꯃꯗꯨꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯖꯕꯒꯤ ꯃꯃꯤꯗꯨ ꯂꯩꯇ꯭ꯔꯦ ꯕꯔꯥ ꯍꯦꯟꯒꯠꯄꯒꯤ ꯊꯥꯖꯕꯒꯤ ꯃꯃꯤ ꯂꯩꯇꯦꯗꯣ ꯄꯣꯠ ꯍꯦꯟꯒꯠꯄꯒꯤ ꯐꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦꯗꯣ anyway hello ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello sir, ai khambok makhalai ga digi morang them jibon. 하이비오 지본 까리 하이비닝이 토롬시다 돔 까리 탐비닝이 동기 와클로 Agi thoram sing ji ta bada wa chang yan ta je nungai sloi nungai adu sir. Na chi ji thamoi goi bo phone dang. 하이비오 동기 미닛 아니니 피자리세 하이비오 미닛 아니 로이드링에다 동기 와펌 탐비로 호비로 Sir, ai gi MRP hai ba bank do. Ma se ai gi phone da dum pacha sang pakot gi message se pacha yamna hapragadi yai ga jate ga na message thabi rakta bai tare. Sum de ai gi myam tangira pa se na te lupa lising ma tama ga sam pa ji. Adu ko mga tel moi lising tarai matat tanga tragadi message tha de ko te na habi rakwa. adu MRB gi account na taba atopa account de season ba yada bro Hoi sa adu di ya dia jan aina asuda ana hangi ba. hauzik ti bank ngam leire yam nungai nungai ba bank ngam leire bank khara madi adom na ne akhoi je kare haidare koi praja miyam se akhoi je khangdaba gi su dum pangjan ba su yawi ko ai su khangdaba miyam lei aduga akhoi je khangba yaba da khangdaba su yam yawi aduna hauzik si kai doge bu bank khara dine aina paisa ji khara thammaba paisa ga ji aduga transact toba haidare transact toba di paisa je engonda hapamaga aina igi naw nu pagi account mo happy gai ko adigi mangon dagi mo numi tarani mari manga lere engonda mo hapchan ba paisa ji sum season of rotation lupa lakh mari lere har so ina lakh mari do hapchal aina sungsin season nadragadi kana de bank tadi madu amuk lok thokpa amuk hapchan ba amuk thangdokpa amuk thangjin ba masi chahi amaga karim ga khare hena season aradi kari haitare transaction ji gi mai keno si fajatar di ko aina dum hoji kansi dum HDFC gaisi loan gaisi isana dum lupa lakh manga gi loan gaisi lobi gai mingon da go wanom dra su gai ko dum sumai tawdana ne masi yam khudung chab sing jam leiba adur account si khara mana credit card piba ko yam thuna credit card se piba credit card asi kaino masi mayam puno makse dum khangna de credit card kaisi leire di mobile app am season radi adom na di adom gi icha gi yamna afaba computer ma pamba wari bo basum si apple gi computer ma pame adu apple computer si putho leibdi am tangi lupa lakh ama makhai ani dagi afaba phangi wari bo ador di adom gi icha gi damakta laptop ma loge natra isana season na loge hairadi pulap putho leiba
ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯊꯥ ꯑꯃꯗ ꯂꯤꯁꯤꯡ ꯀꯨꯟꯃꯨꯛ 10 ꯀꯨꯟꯃꯨꯛ ꯂꯥꯛꯆꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ EMI ꯒꯥꯏꯅ ꯇꯧꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ 2 ꯈꯛ ꯊꯤꯕ ꯊꯥꯒꯤ ꯆꯍꯤ 4-5 ꯆꯪꯅꯒꯅ ꯑꯩꯅ ꯑꯗꯨꯝ ꯃꯤꯒ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯗ ꯄꯨꯔꯒ ꯄꯣꯠ ꯂꯩꯕ ꯌꯥꯏ ꯃꯁꯤꯒꯨꯝꯕ ꯀꯥꯏꯁꯦ ꯀꯅꯥꯝ ꯑꯗꯨꯝ ꯈꯪꯅꯗꯦ ꯍꯣꯏ ꯈꯪꯕꯗꯤ ꯃꯌꯥꯝ ꯌꯥꯎꯏ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯣꯏꯕ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤ ꯌꯥꯝ ꯈꯪꯒꯟꯗꯦ ꯃꯁꯤꯒꯨꯝꯕꯁꯦ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯣ ꯕꯦꯡꯀꯤ ꯃꯔꯝꯁꯦ ꯕꯦꯡꯀꯤꯡ ꯑꯁꯤ ꯌꯥꯝ ꯈꯪꯕ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯌꯦꯁ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯣ MRBꯒꯤꯗ ꯄꯩꯁꯥ ꯈꯤꯇꯪ ꯆꯪꯉꯒ ꯑꯞꯗꯦꯠ ꯂꯥꯛꯇꯦ ꯍꯥꯏꯕꯁꯤ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯕꯨꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯡꯛꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯞꯗꯦꯠ ꯇꯧꯁꯜꯂꯛꯑꯕꯅꯤ UBI ꯍꯥꯏꯔꯝꯕ ꯕꯦꯡꯛꯇꯨ ꯃꯨꯠꯂꯒ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛ ꯑꯣꯟꯈ꯭ꯔꯕꯅꯤ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯕꯅꯤ ꯑꯦꯀꯥꯎꯟꯇꯤ ꯑꯗꯨꯝ ꯍꯥꯡꯕꯤꯕ ꯌꯥꯏ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯖꯤꯔോ ꯕꯦꯂꯦꯟꯁꯅ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯣ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯐꯕ ꯀꯌꯥ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯑꯦꯀꯥꯎꯟ ꯑꯞꯗꯦꯠ ꯑꯣꯏꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯗꯣ ꯑꯗꯨꯒ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕꯗ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯔꯤꯕ ꯕꯦꯡꯛꯇꯨꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯇꯥꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯞꯗꯦꯠ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯆꯦꯛ ꯇꯧꯕꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯃꯗꯨ ꯌꯥꯝ ꯂꯨꯏ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯗ ꯑꯦꯞ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯩ ꯄꯩꯁꯥ ꯆꯪꯉꯛꯇꯦ ꯏꯁꯥꯅ ꯌꯦꯡꯖꯕ ꯌꯥꯏ ꯑꯩꯒꯤ ꯄꯩꯁꯥꯁꯤ ꯂꯣꯏꯅ ꯑꯩꯅ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝ ꯁꯤꯡꯅ ꯍꯩꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯑꯇꯣꯞꯄꯝꯗꯒꯤ ꯁꯥꯃꯨꯡꯉꯣ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯂꯤꯂꯥꯁꯨ ꯊꯤꯡꯈ꯭ꯔꯦ ꯊꯥꯕꯜꯁꯨ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯔ ꯊꯥꯕꯜꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯏꯒꯅꯤ ꯂꯤꯂꯥꯗꯤ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯁꯥꯔ ꯍꯣꯏ ꯑꯩꯅ ꯄꯥꯈꯠꯆꯔꯤꯁꯦ ꯁꯥꯔ ꯍꯣꯏ ꯂꯤꯂꯥꯁꯤꯅ ꯁꯃꯥꯖꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤ ꯎꯠꯂꯣꯏ ꯎꯠꯊꯣꯛꯑꯕꯅꯤ나 ꯂꯩꯉꯥꯛꯁꯤꯡꯅ ꯌꯦꯡꯕꯁꯨ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯂꯤꯂꯥꯁꯤ ꯊꯤꯡꯕꯗ ꯌꯥꯝꯅ ꯁꯔꯀꯥꯔꯒꯤ ꯃꯔꯝ ꯆꯥꯕ ꯁꯔꯀꯥꯔꯒꯤ ꯄꯟꯖꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯤꯡꯕ ꯑꯇꯩꯁꯤꯗꯤ ꯇꯧꯕ ꯌꯥꯗꯕꯒꯤ ꯊꯤꯡꯕꯅꯤ ꯁꯤꯗꯤ ꯃꯇꯝ ꯈꯔꯗꯅꯤ ꯁꯥꯔ ꯑꯗꯨꯅ ꯑꯩꯅ ꯄꯥꯈꯠꯆꯔꯤ ꯁꯥꯔ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯗꯥꯏꯃꯟꯗ ꯊꯝꯃꯤꯁꯦ ꯍꯣꯏ ꯃꯁꯤꯐꯥꯎꯗ ꯃꯇꯝ ꯑꯃꯗ ꯑꯩ ꯊꯤꯡꯉꯛꯀꯗ꯭ꯔꯥ ꯈꯟꯖꯔꯤꯕ ꯁꯥꯔ ꯃꯇꯝ ꯑꯃꯗ ꯁꯥꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯄꯨꯡ 9:10 ꯐꯣꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯝꯃꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ ꯇꯥꯕ ꯉꯝꯃꯛꯇꯅ ꯊꯤꯡꯖꯟꯒꯤ ꯁꯥꯔ ꯑꯗ ꯗꯥꯏꯃꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤ ꯃꯣꯏ ꯊꯤꯡꯉꯛꯀꯗ꯭ꯔꯅ ꯄꯥꯈꯠꯆꯕ ꯁꯥꯔ ꯍꯣꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯣ ꯐ꯭रीडम ऑफ एक्सप्रेस ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅꯅꯤ ꯌꯥꯔꯤꯃꯈꯩ ꯍꯥꯏ ꯀꯥꯟꯗ ꯂꯩꯉꯥꯛꯀꯨꯝꯕ ꯄꯟꯕꯤꯒꯅꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯊꯤꯡꯉꯤꯁꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯊꯤꯡꯕꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯔꯤꯁꯦ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯈꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯗꯦ ꯑꯗꯥ ꯇꯧꯕꯤꯗꯦ ꯑꯗꯨ ꯌꯥꯝ ꯍꯥꯏꯕꯤꯔꯛꯀꯅꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅꯅꯤ ꯌꯥꯔꯤꯃꯈꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯤ ꯂꯩꯅꯕꯗꯣ ꯄꯟꯕꯤꯒꯅꯨ 하이나 하이저리브세 하이타레 아두가 right to freedom of express 하이브두디 아도야이두다니 망가도리도 마람디 코이네 레이리시 데모크레시 잣발레바 아마다 아이네 이닝tam나 와 하이비 야바도 아다이다 마찰라가디 데모크레시데 콩가우노바나 라가도이니 데모크레시 콩가우나라디 멘마르드 호직 ತೌ리시니 매암 콩비지 인터넷 팅전 그래 람다 무두기 미암다 미암나 마사기 미두다 농메이나 까피니 아다나 호지 미 조금 헤나 땀티나 소가 레이 미 양카이 헤나 पुंसी मांगरे पृथ्वी की लेबाक अयामदा होजिक जापान अमदी USA अनीना मीडियम खजिक्तंगदी चंगबा होरे यामदी चंगद्री अदु मसी याम थेंगसु थेंगना हाइतारे मणिपुर द मी 35 जून की मी 35 सु सीबद मई होग्रिनी सो हौजि मी यांखै सुरबनी ngarang su medical अखोगी तंबा MBBS हाइतारे अखोय सोमदना मोय सोमदना medical तंबा छात्र मसु ngarang इहौदनो मैना पाला सीखरे so mama aduna teng thar kapadu photo do in ui video do ude maramdi moi video kai kai internet se thing mana maram moiraga haitare so lebak sida sungai re khoi gi lamdam si hona jariba da thingoi haningai leite yamna miyam thorom sin akai ba laktar gadi adu boi khoi gi di kanam ta gi karim ta gi wafam nachade ai khoi gi di politically or ama gi influence the organite lekai lamdam du wa haibi usi gakta ni aduna thagachari ai biri basagi mo thank you so much aduna kai thorom sida wa haibi matam myam sixilaga wa haibi लोइनना थरोमसिगी मथंगी कोलारमा खुदों चाहो मो पिजगी हेलो मिंग अमदे लाइक फ्रॉम हाइबियो हेलो ताबी बरसा मिंग लाइक फ्रॉम हाना हाइबियो इम्फान बेरे ओइनाम सो मया लिकाय दगी असेम सुनी हाइबियो करी हाइबिनिंगी करी वाफम थंबिनिंगी ꯊꯥ ꯌꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯊꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯣ ꯊꯥꯗꯨꯁꯨ ꯊꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗ ꯐꯖꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯔꯦ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ
ꯀꯨꯝꯍꯩ ꯍꯔꯥꯎ ꯊꯤꯡꯕꯁꯦ ꯂꯤꯂꯥ ꯏꯁꯩꯗꯤ ꯊꯤꯡꯗ꯭ꯔꯒ ꯂꯤꯂꯥ ꯑꯗꯒꯤ ꯊꯥꯕꯜ ꯀꯩꯀꯩ ꯊꯤꯡꯕꯁꯦ ꯄꯨꯂꯞ ꯃꯥꯟꯅꯅ ꯊꯤꯡꯉꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯨꯅꯤ ꯁꯥꯔ ꯊꯝꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯩ ꯆꯠꯊꯣꯛꯈ꯭ꯔꯁꯨ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯧꯔꯝ ꯁꯣꯏꯗꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯒꯜ ꯇꯧꯕꯒꯤ ꯊꯥꯒꯠꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯏꯉꯣ ꯃꯈꯥꯂꯩꯀꯥꯏꯗꯒꯤ ꯏꯕꯦꯝꯆꯥꯅꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯂꯩꯉꯥꯛ ꯄꯜꯂꯒ ꯆꯩꯔꯛꯀꯅꯣꯅ ꯁꯥꯔꯅꯕꯨꯗꯤ ꯍꯥꯏꯕꯤꯔꯤꯀꯣ ꯄꯟꯕꯤꯔꯛꯀꯅꯨ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯤ ꯍꯞꯇꯥ ꯑꯃ ꯍꯦꯟꯈ꯭ꯔꯦꯅ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯗ ꯊꯣꯛꯈꯤꯕꯗꯨ ꯃꯦꯗꯤꯌꯥꯗꯁꯨ ꯐꯣꯡꯗꯣꯛꯏ ꯑꯗꯨꯗ ꯊꯤꯡꯈꯤꯕ ꯃꯤꯌꯥꯝꯁꯤ ꯁꯔꯀꯥꯔꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯈꯤꯒꯦꯅ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯏꯁꯩ ꯊꯤꯡꯗ꯭ꯔꯒ ꯂꯤꯂꯥ ꯊꯤꯡꯉꯤꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯤ 50 ꯈꯛꯅ ꯍꯔꯥꯎꯒꯗꯧꯅꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯈꯨꯜ ꯑꯃꯗ ꯂꯩꯔꯤꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 200-300 ꯇꯥꯗꯦ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯈꯨꯟꯗꯨꯃꯒꯤ ꯎꯃꯪ ꯂꯥꯏꯁꯦ ꯁꯥꯔ ꯈꯨꯟꯗꯨꯃꯒꯤ ꯃꯤꯅ ꯍꯔꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯤ 50 ꯈꯛ ꯇꯤꯜꯂꯣ ꯍꯥꯏꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯔꯥꯎꯒꯗꯒꯦ ꯁꯤ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯇꯅꯕ ꯍꯣꯠꯅꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯦꯅ ꯂꯧꯕ ꯌꯥꯏ ꯑꯦꯅꯤꯋꯦ ꯍꯟꯗꯛꯀꯤꯗꯤ ꯑꯗꯨꯝ ꯊꯨꯞꯆꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯍꯥꯟꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯗꯦꯕ ꯀꯔꯃꯗꯨ ꯂꯩꯉꯥꯛꯅ ꯂꯣꯏꯅꯃꯛ ꯎꯕꯤꯔꯝꯒꯅꯤꯕ ꯑꯗꯣ ꯃꯤ 10,000-15,000ꯒꯤ ꯃꯊꯛꯇꯅꯦꯕ ꯇꯤꯜꯂꯤꯗꯣ ꯑꯗꯨ ꯃꯤꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤ ꯑꯗꯨ ꯂꯤꯂꯥ ꯑꯃꯗ ꯇꯤꯜꯂꯤꯗꯤ ꯌꯥꯝꯃꯕꯗ ꯃꯤ 200 ꯍꯦꯟꯅ ꯇꯤꯟꯕ ꯅꯠꯇꯦꯕ ꯍꯣꯏ ꯌꯥꯝꯅ ꯂꯤꯂꯥ ꯄꯔꯥꯗ ꯊꯋꯥꯏ ꯌꯥꯎꯔꯨꯕꯩꯁꯨ ꯅꯠꯇꯦ ꯊꯤꯡꯉꯒꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯉꯥꯛꯀꯤ ꯀꯩꯅꯣꯁꯦ ꯅꯤꯌꯣꯝ ꯆꯥꯅ ꯊꯤꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯁꯥꯔꯅ ꯄꯥꯡꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯥꯕ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯇꯥꯖꯔꯤ ꯁꯥꯔ ꯑꯗꯨꯃꯛ ꯍꯌꯦꯡ ꯄꯨꯡ ꯀꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯍꯧꯖꯤꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯊꯤꯡꯉꯛꯇꯕꯁꯨ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯂꯝꯗꯤꯡꯒꯤ ꯂꯩꯋꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯖꯤꯠ ꯈꯥꯕꯅ ꯂꯩꯉꯥꯛꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯊꯤꯡꯕ ꯑꯁꯤ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯅ ꯆꯥꯅꯕ ꯆꯤꯅꯤ ꯊꯥꯛꯄ ꯑꯗꯨꯒ ꯆꯥꯅꯕ ꯖꯤꯂꯤꯕꯤ ꯍꯥꯏꯕꯒꯨꯝꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯎ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯤꯡꯖꯃꯩ ꯃꯈꯥ ꯆꯅꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯃꯣꯠ ꯀꯧꯖꯩ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯣꯡꯃꯒꯤ ꯒꯥꯔꯤ ꯃꯁꯤꯡꯁꯤ ꯆꯤꯟꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯍꯔ ꯃꯅꯨꯡꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯅ ꯒꯥꯔꯤ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯁꯤ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯆꯤꯟꯕꯁꯤ ꯐꯒꯠꯇꯒꯦꯅ ꯑꯩꯅ ꯄꯥꯕ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯊꯝꯖꯅꯤꯡꯕ ꯑꯩ ꯂꯩꯉꯥꯛꯇꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯂꯝꯗꯝꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯤꯇꯪ ꯈꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯑꯦ ꯃꯁꯤꯅ ꯊꯕꯛꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯒꯅ ꯇꯧꯕꯤꯌꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯑꯇꯩ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯕ ꯃꯇꯝꯗ ꯃꯥꯔꯨꯇꯤ ꯑꯃ ꯊꯧꯕ ꯃꯇꯝꯗ ꯃꯥꯔꯨꯇꯤ ꯊꯧꯔꯤꯕ ꯅꯤꯄꯥꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯕꯤꯗꯕ ꯑꯗꯨꯒ ꯒ꯭ꯔꯦꯖꯨꯑꯦꯠ ꯄꯥꯁ ꯇꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯒꯥꯔꯤꯁꯤ ꯊꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯕ ꯅꯠꯇ꯭ꯔꯒꯗꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯦ ꯑꯗꯒꯤ ꯐꯥꯁꯤꯌꯥ ꯇꯝꯃꯦ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯒꯥꯔꯤꯁꯤ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯑꯗꯒꯤ ꯄ꯭ꯂꯁ ꯒꯥꯔꯤ ꯆꯤꯟꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯦꯅꯤ ꯒꯥꯔꯤ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯊꯧꯕ ꯍꯥꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁꯁꯤ ꯄꯤꯕꯅꯆꯤꯡꯕ ꯀꯩꯗꯧꯕ ꯂꯥꯏꯁꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯁꯤ ꯃꯁꯤꯒꯤꯁꯤ ꯇꯧꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯕꯗꯨꯅꯤꯗ ꯑꯗꯨꯒ ꯁꯥꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯤꯕ ꯃꯇꯝꯁꯤ ꯃꯤꯅꯤꯠ 2 ꯄꯤꯕꯤꯔꯤꯁꯤ ꯌꯥꯝꯅ ꯃꯣꯔ ꯗꯦꯟ ꯏꯅꯐ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏ ꯃꯁꯤꯗ ꯑꯃꯇꯪꯁꯨ ꯊꯝꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯔꯣꯗ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯩ ꯊꯥꯟꯕ ꯉꯝꯗꯕꯅꯤꯅ ꯌꯥꯔꯒꯗꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯄꯥꯟꯗ ꯕꯂꯞ ꯑꯃꯃꯝꯗꯪ ꯊꯥꯟꯕꯒꯤ ꯒꯣꯔꯃꯦꯟꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒ ꯃꯁꯤꯃꯗꯤ ꯊꯥꯟꯗꯕ ꯌꯥꯗꯕꯅꯤ ꯗꯨꯀꯥꯟ ꯐꯝꯃꯒꯗꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯇꯥꯕꯗꯤꯅ ꯅꯣꯡꯉꯥꯟꯐꯥꯎ ꯃꯩꯅ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯊꯥꯟꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯗ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯨꯝꯇꯪꯒꯁꯨ ꯇꯧꯍꯟꯖꯅꯤꯡꯉꯤ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯏꯝꯐꯥꯜꯗ ꯄ꯭ꯔꯤꯄꯦꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯄꯦꯗ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯜꯕ ꯑꯉꯥꯡꯕꯁꯤ ꯃꯨꯠꯊꯠꯄꯒ ꯀꯥꯎꯏ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯒꯥꯏꯁꯦ ꯄꯪꯊꯥꯟꯗ ꯊꯥꯜꯂꯝꯃꯤ ꯄ꯭ꯔꯤꯄꯦꯗ ꯍꯦꯛ ꯂꯥꯛꯈꯤꯕꯗꯩꯗꯤ ꯄꯩꯁꯥ ꯆꯠꯂꯦꯅ ꯍꯥꯏꯕꯗꯩꯗꯤ
ꯃꯄꯥꯟꯗ ꯗꯨꯀꯥꯟꯒꯤ ꯃꯄꯥꯟꯗ ꯃꯩ ꯑꯃꯇ ꯊꯥꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯂꯝꯕꯤ ꯆꯠꯄꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯅꯅꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯁꯨ ꯐꯅꯅꯕ ꯕꯜꯕ ꯃꯆꯥ ꯑꯃꯃꯝꯗꯤ ꯃꯄꯥꯗꯨꯗ ꯑꯗꯨꯝ ꯊꯥꯟꯕꯤꯕ ꯌꯥꯖꯅꯤ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔꯒ ꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯅꯣ ꯄꯩꯁꯥ ꯆꯥꯅꯦꯅ ꯍꯥꯏꯕꯤꯔ ꯀꯩꯅꯣ ꯂꯣꯏꯅ ꯃꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯕ ꯃꯇꯝꯗꯗꯤ ꯃꯤ ꯃꯩ ꯄ꯭ꯔꯤꯄꯦꯗꯁꯦ ꯏꯝꯐꯥꯜꯗ ꯆꯠꯅꯔꯝꯗꯦ ꯋꯥꯔꯤꯕꯣꯕ ꯑꯗ ꯏꯝꯐꯥꯜꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯊꯧꯕꯥꯜ ꯇꯥꯅ ꯂꯥꯛꯄ ꯍꯥꯏꯊꯔꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯦ ꯍꯥꯏꯊꯔꯛꯄꯗ ꯃꯩ ꯑꯉꯥꯡꯕꯁꯦ ꯁꯣꯔꯣꯛ ꯃꯄꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯨꯝ ꯂꯥꯛꯇꯣꯏ ꯃꯣꯏꯔꯥꯡꯈꯣꯡꯗꯒꯤ ꯁꯤꯡꯖꯃꯩ ꯀꯋꯥ ꯁꯨꯝ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯒꯤꯗꯤ ꯂꯤꯂꯣꯡ ꯑꯁꯥꯏ ꯌꯧꯈ꯭ꯔꯅꯤ ꯗꯦꯟ ꯂꯤꯂꯣꯡ ꯑꯁꯥꯏꯗꯩꯗꯤ ꯃꯩꯁꯦ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯅꯤ ꯍꯦꯛ ꯃꯝꯃꯒ ꯊꯧꯕꯥꯜ ꯌꯧꯕꯗꯤ ꯊꯧꯕꯥꯜꯁꯦ ꯃꯩ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯁꯣ ꯈꯔ ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯄ꯭ꯔꯤꯄꯦꯗꯁꯦ ꯏꯝꯐꯥꯜꯗ ꯍꯧꯈꯤꯕꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯏꯝꯐꯥꯜꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯧ ꯇꯧꯕꯩ ꯋꯥꯅꯤꯗ ꯃꯩꯁꯦ ꯑꯗꯨꯝ ꯃꯝꯃ ꯂꯩꯕ ꯑꯩꯅ ꯑꯣ ꯍꯧꯔꯦꯗꯅ ꯃꯩꯁꯦ ꯄ꯭ꯔꯤꯄꯦꯗꯁꯦ ꯍꯧꯈꯤꯕꯗꯤ ꯄꯩꯁꯥ ꯇꯤꯡꯗ꯭ꯔꯦꯗꯅ ꯃꯩ ꯊꯥꯜꯂꯔꯣꯏ ꯕꯂꯞ ꯊꯥꯜꯂꯔꯣꯏꯗꯨ ꯇꯧꯔꯦꯗꯅ ꯊꯥꯒꯠꯆꯔꯤ ꯑꯦꯅꯤꯋꯦ ꯗꯨꯀꯥꯟ ꯃꯄꯥꯗꯨꯗ ꯏꯁꯥꯒꯤ ꯃꯄꯥꯗꯨꯗ ꯑꯃꯃꯝ ꯊꯥꯟꯕꯤꯕ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤꯃꯁꯨ ꯍꯥꯏꯕꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯒꯥꯔꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯁꯦꯟꯁꯀꯤ ꯃꯇꯥꯡꯗ ꯈꯔ ꯂꯨꯗꯧ ꯃꯥꯜꯂꯤ ꯒ꯭ꯔꯦꯖꯨꯑꯦꯠ ꯄꯥꯁ ꯇꯧꯗ꯭ꯔꯒꯗꯤ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯕꯗꯨ ꯀꯅꯥꯒꯨꯝꯕꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗꯗꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯅ ꯑꯅꯥ ꯑꯌꯦꯛ ꯄꯨꯈꯠꯄꯒꯤ ꯌꯥꯎꯋꯦ ꯑꯗꯨ BA ꯄꯥꯁ ꯇꯧꯗꯦꯅ ꯑꯅꯥꯕ ꯄꯨꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯑꯅꯥꯕꯗꯨ ꯁꯤꯅꯦꯅ ꯈꯜꯂꯤ ꯑꯦꯅꯤꯋꯦ ꯃꯁꯤꯗꯤ ꯂꯝꯕꯤꯁꯤꯗꯤ ꯃꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯒꯥꯔꯤ ꯆꯤꯟꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀani ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯁꯦꯟꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯃꯁꯤꯡ ꯌꯥꯝꯍꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯈꯛ ꯁꯥꯈ꯭ꯔꯤꯁꯦ ꯃꯁꯤ ꯆꯍꯤ 10 ꯆꯪꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯣꯜꯀꯇꯥꯗꯒ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯁꯥꯡꯕꯁꯦ ꯆꯍꯤ ꯑꯃꯗ ꯁꯥꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯗꯤ ꯈꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯃꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯁꯥꯒꯗꯕꯅꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯗꯣ ꯃꯤꯒꯤꯗꯤ ꯒꯥꯔꯤ ꯂꯩꯕ ꯃꯇꯝꯗ ꯔꯥꯏꯠꯅꯤ ꯑꯩꯅ ꯒꯥꯔꯤ ꯂꯩꯖꯒꯦ ꯊꯧꯖꯒꯦ ꯍꯥꯏꯕꯗꯣ ꯆꯍꯤ ꯁꯨꯗꯕꯗꯨꯕꯨꯗꯤ ꯌꯥꯗꯦꯀꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯏꯔꯝ ꯁꯨꯂꯩꯃꯥꯟ ꯂꯩꯀꯥꯏꯒꯤ ꯁꯅꯥꯊꯣꯏꯅꯦ ꯁꯥꯔ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦꯅ ꯇꯧꯖꯔꯛꯑꯝꯕꯅꯤ ꯐꯣꯟꯁꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯂꯤꯂꯥ ꯊꯤꯡꯉꯤꯁꯤꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁ꯭ꯋꯥꯏ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯣꯊꯥꯔꯦ ꯂꯤꯂꯥꯁꯤꯅ ꯑꯗꯨꯅ ꯂꯤꯂꯥ ꯊꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯌꯥꯅꯤꯡꯗꯦ ꯑꯗꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯊꯤꯡꯉꯤꯅ ꯀꯩꯗꯧꯏꯕ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯅꯔꯝꯃꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡꯅꯤ ꯑꯗꯨꯗ ꯊꯤꯡꯉꯤꯅꯤ ꯊꯤꯡꯗ꯭ꯔꯤꯅꯤ ꯌꯥꯏꯅꯤ ꯑꯗꯨ ꯌꯥꯗꯣꯏ ꯃꯍꯨꯠꯇꯨꯗ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯔꯣꯅꯥꯗꯣ ꯃꯍꯤꯛꯇꯣ ꯅꯥꯔꯤꯔ ꯅꯥꯗꯦꯔ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯑꯒ ꯑꯗꯨ ꯃꯌꯥꯝꯗꯣ ꯊꯤꯡꯖꯤꯜꯂ ꯊꯝꯃꯣꯕ ꯊꯥꯒꯠꯆꯔꯤ ꯁꯅꯥꯊꯣꯏꯒꯤ ꯋꯥꯐꯝꯁꯦ ꯅꯍꯥꯟꯃꯨꯛꯁꯨ ꯄꯨꯈꯠꯄꯤꯈ꯭ꯔꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯅꯥꯊꯣꯏ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯔꯒ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯃꯔꯝꯗꯤꯀꯣ ꯑꯗꯣꯝꯒꯤ ꯏꯃꯣꯁꯅꯦꯜꯅꯕꯨꯗꯤ ꯍꯦꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯤꯇꯪ ꯑꯗꯨꯝ ꯇꯞꯊꯕꯤꯌꯨꯀꯣ ꯑꯗꯨꯅ ꯑꯗꯣꯝꯅ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯨ ꯌꯥꯔꯤꯉꯩꯗꯤ ꯈꯔ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯡꯉꯒ ꯉꯥꯡꯕꯁꯤ ꯐꯠꯇꯦ ꯄꯨꯝꯅꯃꯛꯀꯤꯁꯨ ꯑꯇꯥꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯇꯥꯕꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯂꯤꯂꯥ ꯊꯤꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯊꯥꯕꯜ ꯊꯤꯡꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯁꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯌꯥꯝ ꯇꯥꯕꯅꯤꯅ ꯔꯦꯗꯤꯑꯣꯁꯤꯗ ꯐꯖꯍꯟꯕ ꯈꯛꯁꯨ ꯆꯪꯉꯤ ꯑꯗꯣ ꯑꯗꯣꯝꯅ ꯏꯃꯣꯁꯟ ꯍꯦꯟꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯐꯣꯟꯁꯨ ꯑꯗꯣꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯍꯥꯏꯕꯤꯔꯝꯃꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯂꯥꯎꯗꯧ ꯑꯃ ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝꯔꯥꯝꯅꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯁꯔꯀꯥꯔꯅ ꯊꯝꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯀꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯋꯥꯏ ꯂꯝꯗꯝꯅꯤ ꯁꯦꯔꯧ ꯇꯨ ꯏꯝꯐꯥꯜ ꯕꯁꯁꯤꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯤꯕ ꯃꯤꯑꯣꯏꯕꯁꯤ ꯍꯥꯏꯗꯤ ꯑꯣꯛꯇꯣꯗꯗꯤ ꯃꯔꯨ ꯑꯣꯏꯅ ꯃꯇꯦꯛ ꯈꯔ ꯆꯦꯟꯕꯗꯨꯅ ꯁꯦꯔꯧ ꯇꯨ ꯏꯝꯐꯥꯜꯗꯤ ꯃꯔꯨ ꯑꯣꯏꯅ ꯑꯐꯕ ꯄꯛꯇꯕ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯂ ꯄꯨꯈꯠꯄꯅꯦꯕ ꯑꯗꯨꯗ ꯃꯁꯤꯗꯁꯨ ꯃꯤꯠꯌꯦꯡ ꯈꯔ ꯁꯔꯀꯥꯔꯅ ꯊꯝꯍꯟꯖꯅꯤꯡꯕ ꯍꯥꯏꯗꯤ ꯕꯁꯁꯦ ꯍꯧꯖꯤꯛ ꯃꯤ ꯆꯟꯗ꯭ꯔꯦ ꯇꯣꯡꯕꯗ ꯚꯔꯥꯗꯤ ꯍꯣꯏ 100 ꯂꯩꯔꯦ ꯑꯗꯨꯝꯕ ꯈꯖꯤꯛꯇꯪ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯈꯤꯇꯪ ꯁꯔꯀꯥꯔꯗ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯍꯟꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯁꯔꯀꯥꯔꯒꯤ ꯋꯥ ꯁꯔꯀꯥꯔꯒꯤꯁꯨ ꯁꯔꯀꯥꯔꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯋꯥꯁꯤ ꯌꯥꯔꯤꯉꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯄꯟꯕꯤꯒꯅꯣꯅ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯍꯩꯁꯤꯡꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌු ꯑꯩ ꯈꯣꯡꯖꯣꯝ ꯀꯦꯝꯄꯤꯡꯗꯒꯤ ꯙꯅꯟꯖꯣꯏ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯗꯤꯝꯄꯔꯅ ꯂꯩꯕꯥꯛ ꯊꯤꯡꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯏꯐꯨꯟ ꯀꯣꯏꯂꯥ ꯊꯥꯗꯕ ꯃꯐꯝꯗ ꯏꯐꯨꯟ
ꯌꯥꯝ ꯌꯦꯡꯕ ꯎꯝ ꯑꯗꯨ ꯃꯣꯏ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯕꯤꯔꯒ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯃꯨꯛ ꯀꯥꯞꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒ ꯉꯁꯥꯏꯒꯤ ꯇꯧꯕꯗꯤ ꯃꯣꯏꯅ ꯆꯦꯟꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯏꯐꯨꯟꯒꯥꯁꯦ ꯈꯨ ꯌꯧꯔꯦꯕꯀꯣ ꯌꯥꯝꯅ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏꯅ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛꯇꯪ ꯏꯁꯤꯡꯒꯥꯁꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯪ ꯆꯥꯏꯊꯣꯛꯍꯟꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯗꯤꯝꯄꯔ ꯂꯣꯏꯕꯁꯤꯡꯅ ꯃꯗꯨ ꯏꯁꯤꯡ ꯆꯤꯡꯈꯠꯂꯒ ꯀꯥꯞꯄ ꯍꯥꯏꯗꯣ ꯃꯗꯨ ꯄ꯭ꯔꯞ ꯆꯤꯡꯈꯠꯂꯨꯔ ꯀꯥꯞꯄꯗꯤ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦ ꯃꯣꯏꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯊꯥꯎꯒꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯇꯤꯡꯅꯤꯡꯕꯗꯤ ꯇꯤꯡꯅꯤꯡꯉꯔꯣꯏ ꯃꯣꯏꯅ ꯆꯠꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯃꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯒ ꯊꯥꯔꯤꯕ ꯀꯣꯏꯂꯥꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯔꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯥꯏꯌꯦꯕ ꯃꯗꯨꯒꯤ ꯄꯥꯈ꯭ꯔꯕ ꯀꯣꯏꯂꯥꯗꯣ ꯃꯗꯨꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯈꯟꯅꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀꯣꯏꯂꯥꯁꯤꯅ ꯈꯖꯤꯛꯇꯪ ꯄꯥꯔꯤꯕ ꯀꯣꯏꯂꯥꯁꯤꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯒꯥꯔꯤ ꯊꯧꯒꯗꯒꯦ ꯍꯥꯏꯕ ꯑꯃ ꯅꯩꯅꯅꯤꯡꯉꯥꯏ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯗꯤꯝꯄꯔ ꯃꯌꯥꯝ ꯂꯩꯔꯦ ꯗꯤꯝꯄꯔ ꯊꯧꯕ ꯃꯤꯅꯗꯤ ꯁꯥꯎꯅꯤꯡꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯑꯗꯨꯕꯨ ꯗꯤꯝꯄꯔꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯨꯗ ꯊꯥꯔꯤꯕ ꯄꯥꯈ꯭ꯔꯕ ꯊꯤꯀꯥꯗꯥꯔꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯂꯦꯝꯍꯧꯅꯕ ꯑꯥꯗꯒꯤꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯁꯨꯛꯅ ꯊꯥꯗꯔꯣꯅ ꯄꯤꯔꯛꯏꯅꯤꯀꯣ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯣ ꯍꯥꯟꯅ ꯄꯤꯕ ꯅꯠꯇꯕꯅꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯊꯝꯃꯤꯕꯅꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯊꯤꯀꯥ ꯇꯧꯕ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯅ ꯊꯤꯀꯥ ꯇꯧꯕꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯀꯣ ꯃꯁꯤ ꯃꯇꯥꯡꯁꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯃꯁꯤ ꯀꯣꯏꯂꯥ ꯑꯄꯥꯕꯗꯨꯗ ꯗꯤꯝꯄꯔ ꯑꯆꯧꯕꯗꯨꯗ ꯂꯣꯠꯇ ꯆꯠꯂꯀꯥꯟꯗ ꯀꯩꯗꯧꯔꯒꯦꯕ ꯃꯥꯅ ꯊꯧꯈ꯭ꯔꯒ ꯆꯠꯈꯤꯀꯥꯟꯗꯗꯤ ꯀꯣꯏꯂꯥꯗꯣ ꯃꯥꯒꯤ ꯃꯇꯨꯡ ꯇꯥꯟꯅꯔꯒ ꯀꯣꯜꯂ ꯗꯤꯝꯄꯔꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯏꯂꯥꯗꯨꯅ ꯇꯥꯟꯅꯈꯤꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯔꯗꯤ ꯑꯗꯨꯒꯨꯝꯕ ꯗꯤꯝꯄꯔꯗꯨ ꯂꯝꯕꯤꯗꯨꯗ ꯅꯣꯡꯃꯗ 10ꯔꯛ ꯆꯠꯇꯥꯔꯒꯗꯤ ꯅꯣꯡꯃꯗ 10 ꯄꯥꯔꯣ ꯊꯥ ꯑꯃꯗ ꯀꯌꯥꯝ ꯆꯠꯂꯦ ꯆꯍꯤ ꯑꯃꯗꯗꯤ ꯀꯣꯏꯂꯥꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯂꯣꯏ ꯀꯥꯞꯈꯠꯀꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯊꯧꯒꯗꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯊꯦꯠꯄ ꯌꯥꯏꯑꯕ ꯗꯤꯝꯄꯔ ꯒꯥꯔꯤꯁꯤꯡꯁꯦ आर नॉट अलाउड ꯂꯝꯕꯤꯁꯤꯗ ꯆꯪꯕ ꯌꯥꯗꯦꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯗꯤ हाईवेसिꯡ ꯀꯔꯤ ꯂꯩ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯝꯄꯔꯁꯤꯡꯁꯦ ꯆꯪꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯊꯠꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯂꯥꯁꯤ ꯊꯥꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯂꯩꯌꯦ ꯑꯦꯅꯤꯋꯦ ꯗꯤꯝꯄꯔꯁꯤꯡꯅ ꯂꯝꯕꯤꯗ ꯎꯐꯨꯜ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯂꯝꯕꯤꯗꯨ ꯐꯠꯂꯝꯗꯕꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯃꯈꯣꯏꯅ ꯇꯣꯏꯅ ꯆꯠꯄꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ प्रजाꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯅꯤꯅ प्रजाꯅ ꯃꯗꯨ ꯃꯈꯣꯏ ꯆꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯤꯡ ꯈꯔꯒ ꯆꯥꯏꯕꯤꯕ ꯀꯔꯤ ꯀꯥꯏꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯕꯛ ꯑꯣꯏꯅꯗꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯦꯅꯤꯋꯦ ꯄꯨꯡꯒꯤ ꯋꯥꯔꯣꯜꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯖꯦꯁ ꯑꯩꯁꯨ ꯃꯤꯒꯤ ꯋꯥ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯤꯗ ꯌꯥꯝ ꯊꯨꯅ ꯍꯥꯏꯕꯤꯔꯣ ꯃꯇꯝꯁꯤ ꯂꯩꯁꯜꯂꯛꯇꯕꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡ ꯃꯇꯝꯅꯤ ꯗꯦꯟ ꯀꯔꯃ ꯌꯥꯝ ꯀꯨꯞꯊꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯀꯥꯡꯕꯨꯅ ꯇꯧꯔꯝꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯂꯣꯡꯌꯥ ꯁ꯭ꯋꯥꯏꯗ ꯈꯟꯅꯔꯦ ꯑꯋꯥ ꯃꯃꯥꯏ ꯇꯥꯕ ꯃꯁꯤꯕꯨ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯑꯔꯦꯝꯕꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗꯤ ꯄꯥꯝꯖꯗꯕ ꯃꯁꯤꯒꯤ ꯀꯩꯅꯣ ꯈꯔ ꯑꯍꯨꯝ ꯈꯔ ꯁꯥꯖꯦꯟꯇꯩ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯈꯟꯅꯈ꯭ꯔꯦ ꯄꯩꯁా ꯇꯤꯡꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯆꯨꯝꯃꯦ ꯄꯩꯁꯥ ꯇꯤꯡꯉꯒ ꯃꯥꯡꯕ ꯇꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣꯁꯤꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯃꯃꯥꯡꯗ ꯐꯝꯖꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅꯦꯅ ꯑꯉꯝꯕ ꯃꯤꯅ ꯂꯨꯄꯥ 10 ꯀꯨꯟ ꯊꯥꯗꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯐꯪꯉꯦ ꯂꯨꯍꯣꯡꯕ ꯑꯃꯗ ꯁꯣꯔꯥꯠ ꯑꯃꯗ 3,000 ꯐꯪꯉꯤ 3,000ꯗꯨ ꯐꯪꯉꯕꯅꯤꯅ ꯕꯥꯖꯤ ꯍꯧꯒꯠꯂꯣ ꯉꯟꯇꯥ ꯍꯧꯒꯠꯂꯣ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯍꯧꯒꯠꯂꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯣꯔꯥꯠꯇꯨ ꯆꯠꯀꯗꯧꯅꯤ ꯊꯦꯡꯈ꯭ꯔꯗꯤ ꯃꯃꯥꯡ ꯐꯝꯕ ꯅꯪꯍꯧꯔꯣꯏ ꯃꯃꯥꯡ ꯐꯝꯍꯧꯅꯣ ꯕꯥꯖꯤ ꯍꯧꯒꯠꯂꯣꯅ ꯑꯌꯨꯛ ꯉꯟꯇꯥꯗꯤ ꯃꯃꯧꯗꯨꯅ ꯁꯦꯕꯥ ꯇꯧꯏ ꯆꯥꯛ ꯏꯁꯤꯡꯒꯗꯣ ꯄꯤꯖꯔꯒ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯕꯥꯖꯤ ꯅꯆꯥꯒꯤꯅꯦ ꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯨ ꯍꯣꯔꯦꯟ ꯕꯥꯖꯤꯅ ꯐꯪꯕ ꯄꯩꯁꯥꯗꯨꯗꯤ ꯑꯩ 2,000 ꯈꯛꯇ ꯂꯧꯒꯦꯀꯣ ꯐꯣꯟ ꯑꯃ ꯂꯩꯕꯗ ꯍꯥꯞꯇꯣꯔꯤꯃꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯣ 3,000ꯒ 4ꯒ 5ꯒ ꯐꯪꯕ ꯌꯥꯎꯋꯦꯕ ꯑꯍꯜ ꯂꯃꯟꯗꯣ ꯍꯣꯏ ꯃꯈꯣꯏꯅ ꯐꯪꯖꯕꯗꯨ ꯃꯃꯥꯡ ꯐꯝꯃꯤꯕ ꯃꯤ 10-5ꯗꯤ ꯄꯩꯁꯥꯁꯦ 3,000-3,000ꯒ ꯐꯪꯉꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗꯤ ꯂꯣꯏ ꯐꯪꯉꯦ ꯑꯃꯔꯣꯝꯗ ꯑꯍꯜ ꯂꯃꯟꯅ ꯐꯪꯕꯗꯨꯒꯤꯗꯤ ꯑꯃꯨꯛ ꯐꯕ ꯈꯔ ꯑꯃꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯁꯦꯜꯗꯨ ꯃꯥꯡꯍꯟꯕ ꯀꯧꯏ ꯍꯥꯏꯕꯅꯤ
ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯍꯥꯏꯅꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯆꯦ ꯊꯦꯠꯂꯒ ꯊꯝꯕ ꯌꯥꯎꯏ ꯚꯥꯕꯣꯛ ꯃꯃꯥꯏ ꯇꯥꯕꯤꯒꯅꯨ ꯚꯥꯕꯣꯛꯇ ꯁꯦꯜ ꯊꯥꯕꯤꯒꯅꯨ ꯆꯦ ꯊꯦꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯑꯦꯅꯤꯋꯦ ꯑꯐꯕ ꯐꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯑꯩ ꯈꯛꯇꯒꯤ ꯃꯥꯂꯦꯝ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯐꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜꯁꯤ ꯑꯇꯣꯞꯄ ꯑꯃꯗ ꯁꯝꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯥꯜꯂꯤ ꯑꯦꯅꯤꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯜꯂꯣ ꯑꯩꯒꯤ ꯂꯥꯏꯟꯁꯦ ꯑꯃꯈꯛꯇꯪꯗ ꯁꯝꯖꯔꯛꯀꯦ ꯍꯥꯏꯕ ꯐꯖꯕ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯋꯥꯍꯩꯗꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯐꯣꯟꯁꯤ ꯐꯣꯟ ꯐꯪꯗꯕ ꯃꯤ ꯑꯃꯗ ꯂꯥꯏꯟ ꯁꯝꯖꯒꯦ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇꯅ ꯑꯗꯣꯝꯅ ꯁꯨꯝ ꯁꯝꯖꯟꯕꯗꯣ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯒꯨꯝ ꯊꯣꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗ ꯐꯣꯟ ꯐꯪꯉꯣꯏ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯍꯜꯂꯣ ꯇꯥꯖꯔꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯀꯔꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯁꯣꯚꯥꯃꯅꯤ ꯁꯤꯡ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯇꯥꯕꯤꯀꯣ ꯍꯥꯏꯕꯤꯌꯨ ꯃꯇꯝ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝ ꯋꯥ ꯂꯣꯏ ꯐꯖꯅ ꯇꯥꯖꯔꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ COVID-19 ꯆꯪꯉꯛꯇꯅꯕꯅꯦꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯕꯤꯚꯥꯒꯅ ꯂꯥꯎꯊꯣꯛꯏꯕ ꯃꯑꯣꯡꯁꯤ ꯑꯃꯔꯣꯝꯗ ꯐꯕ ꯑꯗꯨꯒ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯍꯨꯔꯥꯟꯕ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯣꯡꯗꯤ ꯂꯣꯜꯂꯒ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯀꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡ ꯊꯣꯡ ꯌꯥꯝ ꯆꯦꯠꯅ ꯂꯣꯟꯕꯒꯤ ꯃꯑꯣꯡ ꯇꯧꯔꯕ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯗꯤ ꯍꯥꯡꯗꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯥꯒꯗꯧꯕ ꯃꯥꯜꯂꯤ ꯂꯥꯎꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯊꯤꯡꯉꯤꯕ ꯊꯥꯕꯜ ꯊꯤꯡꯉꯤꯕ ꯑꯁꯤ ꯃꯑꯣꯡ ꯀꯌా ꯆꯨꯝꯗꯦ ꯍꯥꯏꯖꯅꯤꯡꯕ ꯁꯥꯔ ꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯨꯟꯅ ꯇꯥꯕꯤꯔꯒ ꯃꯃꯥꯡ ꯊꯣꯡꯁꯨ ꯂꯣꯟꯕꯤꯌꯨ ꯃꯅꯤꯡ ꯊꯣꯡꯁꯨ ꯂꯣꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯂꯤꯂꯥ ꯊꯤꯡꯉꯁꯨ ꯌꯥꯏ ꯊꯤꯡꯒꯗꯕꯅꯤ ꯊꯥꯕꯜ ꯊꯤꯡꯕ ꯌꯥꯏ ꯊꯤꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕꯜꯗꯒꯤ ꯍꯦꯟꯅ ꯂꯤꯂꯥꯗꯒꯤ ꯍꯦꯟꯅ ꯃꯤ ꯄꯨꯟꯕꯁꯤꯡꯁꯤꯁꯨ ꯊꯤꯡꯕꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯑꯁꯤ ꯂꯣꯏ ꯆꯥꯛ ꯆꯥꯔꯤ ꯉꯥꯛꯇꯅꯤ ꯂꯣꯏ ꯈꯪꯉꯤ ꯉꯥꯛꯇꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯉꯥꯡꯃꯛꯅ ꯈꯪꯒꯗꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯈꯪꯕ ꯀꯗꯔ ꯇꯧꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗ ꯑꯗꯨꯅ ꯃꯗꯨ ꯇꯥꯗꯅ ꯇꯣꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯥꯛꯏꯕ ꯈꯣꯜꯂꯥꯎ ꯀꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯊꯤꯡꯉꯤꯕꯁꯤꯡꯗꯣ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯕ ꯍꯧꯖꯤꯛ ꯊꯤꯡꯉꯤꯗꯨ ꯐꯔꯦ ꯂꯣꯏ ꯊꯤꯡꯕꯤꯔꯣ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯈꯔ ꯂꯣꯏ ꯊꯤꯡꯖꯤꯟꯕꯤꯔꯣ ꯍꯥꯏꯕꯅꯤꯗ ꯑꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯃꯌꯥꯝꯅꯁꯨ ꯏꯈꯪꯗ ꯈꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯁꯨ ꯅꯠꯇꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯂꯩꯕꯒꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯅ ꯎꯖꯈꯤꯕꯗ ꯑꯩꯒꯤ ꯇꯣꯂꯦꯟ ꯊꯥꯡꯖꯝꯂ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯤꯕ ꯑꯃ ꯌꯥꯎꯋꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯥꯛꯄꯗ ꯊꯦꯡꯅꯔꯔꯣꯏ ꯉꯁꯤꯗꯤ ꯁꯨꯔ ꯊꯥꯡꯖꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯉꯁꯤꯗꯤ ꯂꯩꯖꯔꯣꯏ ꯁ꯭ꯇꯦꯁꯟꯗ ꯑꯩ ꯂꯩꯗꯤ ꯂꯩꯖꯒꯅꯤ ꯈꯔ ꯊꯦꯡꯅ ꯂꯩꯖꯒꯅꯤ ꯅꯨꯃꯤꯗꯥꯡ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤ ꯑꯩꯒ ꯂꯤꯂꯥꯔꯣꯏ ꯑꯗꯨꯒ ꯐꯤꯜꯝꯗꯁꯨ ꯌꯥꯎꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯎꯕꯤꯕ ꯁꯨꯅꯤꯟ ꯃꯥꯏꯕꯣꯏ ꯍꯥꯏꯇꯥꯔꯦ ꯁꯨꯅꯤꯟ ꯃꯥꯏꯕꯣꯏꯒꯤ ꯂꯨꯍꯣꯡꯕꯅꯤ ꯉꯁꯤꯁꯦ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯠꯆꯔꯅꯤ ꯑꯗꯨꯅ ꯑꯩ ꯁ꯭ꯇꯦꯁꯟꯗ ꯂꯩꯖꯔꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯗꯤ ꯄꯨꯂꯞ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯞ ꯂꯩꯒꯅꯤꯅ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯂꯥꯛꯄꯤꯒꯅꯤꯅ ꯍꯥꯏꯔꯤꯁꯦ ꯁꯨꯔ ꯊꯥꯡꯖꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯊꯦꯡꯅꯔꯣꯏ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯤꯌꯥꯡꯂꯝꯗꯒꯤ ꯁꯔꯅꯤ ꯁꯔ ꯍꯥꯏꯕꯤꯌꯨ ꯁꯔ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗ ꯉꯁꯥꯏꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯔꯥꯏꯠꯇ ꯁꯨꯝ ꯇꯥꯟꯕ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤꯗꯤ ꯇꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯗ꯭ꯌꯨꯇꯤ ꯈꯔ ꯁꯨꯝ ꯇꯧꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯝꯄ꯭ꯂꯦꯟ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯆꯨꯝꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯥꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯍꯧꯗ꯭ꯔꯒꯗꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯑꯃꯨꯛꯇꯪ ꯄꯨꯝꯅꯃꯛꯁꯤ ꯑꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ luhongbagi paisa thabagi boiro adagi kumai haraugi boiro akoi punamaktagi tumthokpasi haubna phabra haidna sum aina sum khanjabagi wane adu mayam madu paugel amadum pijanisa thagachari sar sar habirisi achumani ai sai sadagi haugadamni na haibasi ꯑꯩꯈꯣꯏꯅ ꯌꯦꯡ ꯂꯩꯔꯗꯤ ꯌꯥꯄꯣꯟꯇꯦ ꯋꯥ ꯈꯛꯇꯪ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯅ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯤꯑꯣꯔꯤꯗ ꯁꯨꯝ ꯂꯩꯕꯗꯣ
थागतचरी अचुम्बनी हाइबिरिबसे अदुगा ngasi thorom sigi iroi loiba kolar maloko jage hello ming amade leifom haibiu hello ming amade leifom haibiu thongju dagi pulla taram nokchari thongju dagi haibiu kari habini ilaga thaban gana thingbire bazadana na panare sibu karamba kanagi order no ne sibu karamba laibak satnage masini ne koina kanna ngai hoi bazada di na panare hoi adu tang hajage tawba hoi diamond ni yam ngai jai ai taya expect taya je one dagina 26 pawa tajai ai di radio da tajabani radio ji akano alarm thamaga hoi ai pung baro minute kun manga da thamjaraga dum chap chai masi pongtok ke taw yam nungai jai circular haijab tare thagachari thorom si saruga birakpa segidama thongju dagi aduga thorom sining thijana tabi haina tabirakpa hanana thagachari ngasigi di kolor loko jaba matang silujari thorom sandok jaba horom dai internet ki khudong chadaba khara leibana thorom sida sopan mathokre masigi damak sunga pigani so hayeng adumak amuk puduna lakjage adomadongi thamoida phaubirakpa pukningi warol thorom masina kanagumba amatada atamnana haiba leiti ngang leiti cheiba leiti haira ko matamna taba matamna tabiribe singnasu loksanba matamdasu adomna chumna ma adumak tabiu loksinbiu kanana kairi hairibage haibadu khangjinbiraga madugi positive response sing the laknanaba honabiu negative thinking negative oinanaba aduga negative response laknanabagi damaktanati aina ningthau oirabadi aigi praja sing the wakat pa haibasti soidana lakani wakat pa lakwa sing bu fara manga kakthat taragadi lamda maduda kari praja sing gi karaidagi kholau laun thorom masina sandok charibagi pandamdi thamoi thoktraba makol thoktraba konjel thoktraba kaya marungi wafam sing praja miyam irei pak sigi leiri miyam punamak radio diamond tabiri ba miyam asina magi pungningi warol do thamjaba khaktani atamnana kana gumba matada singnaba natraga kana gumba matagi nungaitana khona jaba leijadi tonga ba thorong kya khana nainaba kya pangthokli makhoi sing adudi hena khangba heiraba mahi masing heiraba larik laisu heiraba kangunga kan adubu thorom asidadi yauri pumnamak ahal laman larik heibasu heitabasu yumgi housewife kya su yauri thorom asida khangdaba kya su khangali akhangba kya na su khangdaba kya na hairakbadasu o khangdaba su leibori haina khanbasu kya yauri hanana thagachari ngasigi thorom asida sarug yabiriba sing athengwa fawbada ngasigi thorom asidi yamna sarug yabiriba asigi damak aigi pungningi warol thorom asida phongdok tabi yadena haiduna sarug yabiriba sing hanana thagachari ngasigi damak tadi matang asida pungningi warol thorom loishinjari thorom sandok chabada soikiba lankiba wahi wata henjin kiba punamak tabiriba singna ngakpigani gari tamna thobiu gari thauringeda mobile phone sijanabiganu loinana adomna gari macha thaurabadi helmet upa kaubiganu gari achauba thaurabadi seat belt phaba kaubiganu adomna gari macha thaurabadi adomgi mangda leiriba gari aduga yamdrabada adomga phut tara lapna thobiu natrabadi mamangi gari aduna brake phaujanbada adomna brake phaba nanghaudabadagi migi gari ahanbadugi mathunda adomna yeisiluni maduna maram oiraga adomna gari edu sembagi mahutta car achauba fazaba gari edo adomna soidana semgani maramasina sahi sudriba ngang sing gari thohan biganu section lebiu tungdo horon khongpada saubiganu golai gumba turning leba jaga de gari hengat na biganu mangda thoromba tata amagi maningdagi gari hekta haigat ke haina khanbiganu lambi da kham liba tata na traga truck amagi mamangdagi adom sorok lanthok tunum hatu chen ge haibu wakhan khanbiganu section lebiu section badagi hena phaba leite hayeng amuk soidana mafam pungpham asida lakchege matamadu da domsu pungningi warol thorom do saru yabiu matamadu phawbagi tabiri basing james changru jamna mukana khurumjari